ngasi phongkiba tongan tongan ba manipuri siphongsing amasum thokkiba thawdo wathoksingdagi maruoiba I pausing khongo saraga manipur top channel gi maikedi gi myamna thamjigi ahanbada NK group of finance na depositor singi senpham pibidre milan NK group of finance ki moirang branch na lupa lakh 8 ki loan oina pigani haiduna lupa lising mangagi bank account hangdu khonkibaga loinana mingondagi lupa lakh amagi senpham sindoi kabida puraga haukiba kumsing inglising ani ga kungi September kungani thoida deposit oina laukshin khrabasu ngasi fawa loan pibidabana asoba awaba mayokna hale haina moirangdagi kunjengba milana phongdokre ngasi Imphal leiba Manipur press club ta pangunaba thauramda milana wafam si phongdokladuna hai NK group of finance ki moirang branch na lupa lakh 8 ki loan piragani haiduna ma ki ahal laman gi mingda leiba ingkhol gi pata du fawa masama ki mingda onsinna ba khonabada sel kya amasu sanganki moirang branch asina matam kuina loan gi senpham pibi daba maramna branch asigi manager unadana wari sanaruba matamda Imphal leiba group asigi headquarter dagi senpham laktabana loan pithokpa ngamdabani haina khumlakhi hadi Milan Imphal leiba NK group of finance ki manager unaruba matamda athuba matamda loan pithoklagani haiba wapam khangalakhrabasu ngasi fawba pithoktuna leiri leita laira masa oibana masagi sentok lambi amakhak semjana bu honaduna sendoi kabida mingondagi lupa lakh amagi senpham lauraga deposit tawkhibani senpham adugi mathoina singbasu NK group of finance na puthokpa nate house group asina loan gi senpham sahi anirom gi matam pibidana Lairakpa maramna maku victim ama ohenbire haiba wafam phongdorakhi atopa pamanamo kasargi JNB da miyoi maudrago humdoi covid positive oirakpadigi school adu thingjingkhre Assam gi Kasar district leiba Jawahar Novodia Vidyalaya JNB ki mairoi marfuga mathoy amasum staff taragani thu ikhang hanguduna covid-19 positive oiba thengnarakpadigi central government chalaiba school adu khudak thingjin khibaga loinana mafam adumaktada containment zone haina lakthokre school adugi staff amasu mairoi sing paktaknana covid positive oirakraba matungda school adugi akoiba mafam khutimak sil tawduna thamkhre Kasar district ki Pailapul area da laiba JNB school da mairoi amasum staff punna maudrago humdoi covid positive oirama thengnakhibani makhoi gi positive sample sing adu genome sequencing damak laboratory ta thakre hari Sereksida Assam amasum Nagaland animaki governor oina SARS puriba Jagadish Mukhi COVID-19 positive oiba thengnakhre Assam da nahaunana covid ki case asi handak mara ka hena masing yam khalakli nongmara positive oibagi masing su leptane hengalakli bani haukiba pung kungamari ki manungda Assam na nauna covid positive oiba miyoi masing lising ahum gusaniga humdraga mari thengnakhi positive oibagi sang su state asida sada taruki mathakta laikre haina state lengangna statement amada phongdokhi suhaidi Makasa tarak poina topa pawamana Congress ki ticket board karaga masagi oizaba thibada songthokraba MLA manga da party ki ticket piroi Congress party digi songthokraba MLA manga lakadoriba taragani thu suba Manipur Legislative Assembly mikal asida Congress ki ticket pidaba haiba phireblei Congress ticket kakhraga masagi oizaba thibada atopa party da songkhraba singna Congress party asi lup tharaglaba hi amani haribasi miyeng sanba watpigi hoina haina Manipur Pradesh Congress Committee ki wangangloi Devapartana haikre ngasi nungthul Imphal gi Congress bona permission unabada mahna wapam asi phongdokladuna haukiba Manipur gi mikhalda Congress ticket mai pakhiba Kaksing Kendra gi Y Surchandra Lamlai Kendra gi Khetramayum Biren Wangkai Kendra gi Okram Henry Kumbi Kendra gi S Biramadi Lilong Kendra gi MD Abdul Nasir party ki sana kanglon thugai duna party ki mayukta lekhibagi dama lakliba taragani tu Shubha Manipur Legislative Assembly mikhal gi dama party ki ticket ki application form pidaba haina hanana warep law lekhrabani MLA singa si party digi tandokhrabani 10 schedule gi makha disqualify tawusu yauribani haina su pausna su makha tana phongdorakli loisilak poina topa maruiba pau khranamo Operation Lalhouba marifare State Assembly mikal nakshilakpaga loinana mirep kayagi yumda nongmai kapsin mamadi bom langsinbagi thawdoksing asigi mayokta Imphal East District Police na Chathakhre Counter insurgency operation na KCP People's War Group ki miyoi mari demand letter kuntraga kona na fare Police na paraba miyoi singadudi konta ahaluk makhale kaidigi wahengbam Ramanand Rosso Luangamba sahi
निफुगनिपान अपोप लेखिद्रब बीरेन वांगोई लाइफ्रापम मयाय लेकाइदगी सोइबम इनाव बीम सही कुंट्राग मथोय अपोप ए शरद तेंथा खुनौ बाजारदगी सपम मोहन इबो याइमा सही यांखैगनिथोय अपोप बैगिया मदि लिलोंगदा मखादगी एमडी अयूब खान इसौ सही निफुग तरुक अपोप एमडी अलाउदीनी हिरामसिगमरी लेना एसपी इम्फाल ईस्ट की कॉन्फ्रेंस हॉल पांथोप पाव मिफम अमदा हाइंगांग पीएस की मनुंगसनबा अहलुक मखा लेकायदा आइन यादव मियोय खर लेरे हैबा पाव फंगबदगी कंबाइन टीम अमना ऑपरेशन चथबदा वहेंगबम रामानंद फगतखी मतुंग माक लोइनबा मियोय सिंगसी फगत पंगमखिबनी मखोयदगी दिमा लेटर कुंट्रा WY टेबलेट खर फंगले हारि हेनसु पावसना सु मखाताना फोंदोरकली अतोप पाव अमना सेंगदोरक्तरबदी बॉयकॉट तौगनी थासगी तरागा मथुगी हिंगना कायराव अवांग लेकायदा लेबा निंगथौजम बोसा हिरोजित की युमदा सकांगनबसिंग नुमै कापसिलंबगी थौदोक्ता कायराव केंद्रदा बोट लेपकनी तौरिबा एमडी नसीरुद्दीन बोबोयगी वर्कर ओइबा कंगलेफांगी मिंग ससिनबा फेसबुक अकाउंट पाइबा मियमना MLA Lorembam Ramesur yauna satakhiba thabakni haina miyamda lan uhonana bohonaribasi yumpham yaudabani MLA masa yauna satakhi haibagi sabsaba khudam numit uhumni gi manungda puthoktrabadi kairau bitra khulnar boboi boycott tawgani haina kairau bitra awang lekai amasung makha lekai gi polling committee na phongdorakli committee na sinduna ngarang numidang pangthokiba miphamna phireb asi laukhibani bosa gi yumda numai kapsilamba yaningde nongmaina miyam gi pungning sumatpa yaroi heba pausna makhatana su phongdorakli dugo lushila poina ngasi phonghibase phongdagi editorial kalam dagi content amon lokho sarakana miyam na thamjage law and order ngak pangamlaktaba Mikhal naksilakpaga loina Manipur gi tungan ba mafam kyada bom pokayanba nomai kapsinba mi hatpana singba thaudok thokpagi sangwang khalakli masina maram oiraga lamdam asigi miyamna aki tujungwa phole Election Commission of India na taragani suba Manipur Legislative Assembly gi mikhal gi matam lakthokiba matungdagi tungan minister sing hanagumna mathok tawba yadre department sing asisu Election Commission na control torakpana punama asigi thaudang Election Commission of India na lofom thokpani mikhal ga mari leinana hana sunaba ma dikhana sainabagi thaudok wang khalakli ba si matam sana control ta haudrabadi mausa gi punsi ta sound akaiba piragani Manipur yauna saliba sayesi gi angan masarukta mikhal pangthona ba sem saribani atopa station singdadi khana sainaba thokpagi sang hanthana leibagum uri adubo pikraba state asidadi asigumba thaudok sing asi thokpagi sang wangkhalakliba asigi maram thidokpa mathau tai mikhal ga mari leinana miyai ahum gi punsi mangkhre mamang sahi gi December 19 da Thawbal College ki mahairu ningthaujam Rohit amasuma ki apokpa Premchandrabu mayumakta nongmaina kaptuna hatkiba made suon kiba lekhre January 8 da wangwai constituency da miyai ani nongmaina kaptuna hatkiba lekhre maduta natana yum kya thuwai kiba mereb oiribisingi yumda bom thamjilamba amadi nongmai kapsilambagi thawong kya thokre asigumba thawdoksing asi karidigi haurakpano candidate masel gi marakta amana mabu namthana ba honabada aranma pambai sijinarakpa yaubra haibidusu khangdokpa mathoktai nakalamaromda mereb oiribisingda Larhulup kayana yamlaba senpam kya demand tawbadagi bom phayanba numai kapsinbagi thawdoksing asi thokhibra haibidusu yengsinpam thoi Mereb oiribisingda pubu thangba ngamloidaba yamlaba senpam demand tawba lairabadi mari lainaba authority na ningthina yengsinpam thoi miyam gi punsi amasum lanthum ngak paibisi home department ki mathauni mikhal gi matam oibana sakti punamak election commission gi mukhut lairibani hiramasi gi matang na BJP Manipur Pradesh ki wangang loi amana law and order ngak pangam loidaba lairabadi mikhal pangthoktabani hena phai haiba wafum phongdokhiba su laikhrabani Democracy ki festival amani hadiba mikhal asi pangthoknaba honabada miyam gi lanthum amadi punsi mangbagi phibam laklabadi mikhal pangthokpagi kanaba kari lairibage hena faba sakotpa puraknabagi damak mihut khananabagi damak mikhal asi pangthokadoribani akia khang marakta miyamna makhoi ki lusingbo oigadoriba miyedu sumna khanba ngamgadoribra haibisisu wahang ama oiribani mikhal asida afaba masum asumba mihut khanba ngamhaudrabadi mathangi sahi manga asi hena sathiba madi awaba phimam amada laigadoribani mireb oiriba miyoi singa sisu hena khanghaiba lo sema ngamgadaba miyoi oigadabani sel ne hektamak voter leiduna vote kagani habigi wakal thadok pasungani sakolaba sahi manga asida hanagi
ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯆꯨꯝꯂꯣꯏ ꯉꯁꯤꯗꯤ ꯚꯣꯇꯔꯁꯤꯡ ꯑꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯗ ꯆꯨꯡꯁꯤꯟꯅꯔꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯅꯤ ꯅꯝꯐꯨꯗ ꯀꯤꯍꯜꯂꯒ ꯚꯣꯠ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯞꯅ ꯊꯝꯈꯤꯕ ꯆꯨꯝꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯑꯐꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯃꯤꯔꯦꯞ ꯈꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯃꯇꯝ ꯌꯧꯔꯦ ꯃꯤꯈꯜ ꯃꯌꯥꯒꯤ ꯐꯖꯕ ꯑꯆꯨꯝꯕ ꯃꯥꯟꯕ ꯎꯍꯩ ꯑꯃꯗꯤ ꯁꯦꯜꯗ ꯃꯤꯠ ꯊꯛꯇꯅ ꯑꯆꯨꯝꯕ ꯃꯤꯍꯨꯠ ꯈꯟꯅꯅꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯀꯌꯥꯁꯨ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ